Jiribam Da Leiba 50-bedded hospital Asi Full-Fledged district hospital Amagi Thakta Onkhatpiyu haiba demand touraduna amadi hospital asigi CMO louthokkhibagi mayokta ngasi maikei adomgi meeyamna wakat meepham phamduna khongjang changshinkhre district hospital monitoring committee Jiribam na sinduna CSO amadi mairapai sing yauna phamkhiba wakat meepham aduda saru yakibi committee asigi executive member PS Montessori na hai Jiribam da posting piba doctor amasung atai staff sing posting mafam da chalu haiba yade Jiribam da posting piba si punishment amagum lawi haina mari lainabo authority amana phongdorakiba wafam adu yamna laibak thibani hospital asigi awara passing amadi atai mathau taba doctor amasung staff thabiraknaba committee asina imphal da chatuna health minister yauna mari lainabo authority sing unaduna taksinki adubu ngasi fawba thabak amata paikhatana leiri district asigi meeyamna minor operation na chingba amatauge hairabadi silchar amadi kasarda refer tawraga lakli hospital asi health services ki director laktuna yengsilamba laikre madudasu hospital asi ki awara papumna makhangan khrabani Jiribam gi meeyamna taliba timana sida tabidrabadi hena kanba khongjang kaya changsinaba sem sare haina mahangna makha taki wakan meepham aduda athuba matamda ms hapiyu hana leiramba CMO louthokpa yaroi athuba matamda hospital asi full-fledged district hospital onthokpiyu in charge ke culture Muthatpiyu amade Jiribam da transfer posting piba se punishment oina khanba yaningde haina thaba placard sing sisinaki MS ama medical superintendent ama thabirakuna ekoi asigum hospital asigi awar pa se matik chana yenghanbada mateng pangbiu haiba wafam ma thamjaki hariba wafam adu ikai khunnadraba medical director na thuba matamda awara pa du mention laknaba honarage haiba wafam du thambirami adubu fanadi kuire adugi thabag adu hodik phawada paikhatpa laitei maram adu nai khoi awara pa mayam se athuba matamda mention du haiba sini ekoi ngasigi wakat meepham gi maru oiba pandamdi karigumba akhona tanjariba abadi asigumba hospital district hospital ama full-fledged or hospital ama oina pubirau matik chaba CMO pubiu MS ama thabirau haibana chingba asigumba demand singa sai ke tanjari ngasi meepham asina aduga hariba wakat singa si mari leinaba haibadi leingakna matik chana matam chana tawbiragadi ekhoi khwaidagi laibak thabani yamna nungaijagani do karigumba tabidadana tasanadana leiba taragadi ngasigi meepham asina Jiribam ya to pa civil society singa khusam naraga si monitoring committee asina sidagi henda khongjang ma changthlaknabagi thawrang leijare